NEET exam की क्वेश्चन लीक होइबगा मरी लैना यूनियन मिनिस्टर धर्मेंद्र प्रधान रिजाइन तौखरे NEET UG 2026 की क्वेश्चन पेपर लीक होइबगा मरी लैना इंडिया सिन थुना माहिरोई सिंह खोंजंग संगसलखिबा मसुम पॉलिटिकल प्रेशर क्या लाकपना मरम मोयरगा यूनियन एजुकेशन मिनिस्टर धर्मेंद्र प्रधान यूनियन काउंसिल ऑफ मिनिस्टर की रिजाइन तौबगी सिरोल प्राइम मिनिस्टर पिसिंख्रे यूनियन मिनिस्टर सिना प्राइम मिनिस्टर पिसन किबा resignation letter adu hairibana leba asigi mahiru isingi interest union education minister gi phamdagi resign tawri hari union education minister dharmendra pradhan phamdagi resign tawkibasi watho asiga mari lengana mangjil thana khongjang sangsiliba cockroach janata party na center ga ahumlak hana wari sanaraba matungdani cockroach janata party amasum center ani gi maraktu wari sanakhibadugi matangda cockroach janata party gi makeidigi union education minister dharmendra pradhan phamlak thokpagi wapamasi yaudravati makhatana wari sanaroi haina yamna mayek singna center da khangan balekhrabani loinana cockroach janata party gi makeidigi question lik oiba siga mari leinana dharmendra pradhan khudakta resign tawgadabani watho asiga mari leinana khongjang sangsiliba mahiroi singi mathakta legal action amata lawroidabani NEET paper leak oibigi watho ka mari leinana suicide tawkhraba mahiroi singi imung manungda matik chaba compensation pigadabani haina demand tawduna lakhibani wari sanakibaduna center ki maikaidigi dharmendra pradhan resign tawbagi wafam adu natana atopa demand adudi thabak onthokani haina thajaba pirakrabani adubu dharmendra pradhan asigi resign tawbagi matangdadi center na tumina lesin Center की थवोंग असिदा मियाम पेना दबदिगी मखाताना प्रोटेस्ट क्या संगसलखिबसिगा मरी लेना यूनियन एजुकेशन मिनिस्टर धर्मेंद्र प्रधान माकी एक्सता थगलखिब वरोलमदा लेबा असिगी यूथ सिंगी अनिंगबा पांबा सेंटिमेंट अमसुम मरम साबा एक्सपेक्टेशन कया अदु इकाइकमने मरम मदुनु माक फमसिदिग रिजाइन तौरे हरि सीनियर कांग्रेस लीडर पी चिदम्बरम की मैखेदिगी धर्मेंद्र प्रधान माकी फमदिगी रिजाइन तौखिबसिना हौजिक सथरिबा पार्लियामेंट मिफम अमसुम पब्लिक Dominion ningthina constructive oiba mawongda khanaba yabagi lambi ama piragani haki Aam Adami Party ki national convener Arvind Kejriwal na hakibada government miyam gi kholau takadabani loinana asigumba paper leak oibigi watho asi makata na thualaroi habigi thajabalai Union Education Minister Dharmendra Pradhan resign tawkiba asi democracy ki asoba mai pakpani loinana laiba asigi miyam na nungaiba phongdokli hari NCPS की प्रेसिडेंट शरद पवार ने हाइकिबदा धर्मेंद्र प्रधान की रेजिग्नेशन असी लेबा असिगी डेमोक्रेसी अमसुम यूथ पावर सिंगी यूनिटी की असोब माइ पाकपा माने यूथ सिंगना नीट पेपर लीक ओइखिबगी मातांगदा नुमित कुनगनि पानि सुपना दिल्ली की जंतर मंतर खुंजंग संगसिलखिबा असिगी असोब माहि अमनि हाइरि कोकी CSO सिंगी काउंटर इकोनॉमिक ब्लॉकेट खुंजंग हंदोखरि Naga misam taruk hat kiba thawdok ta siena basing phaduna matik saba serak pigadabani haina UNC na sathariba economic blockade na maram oiraga kokizau sing tariba area sing hidak langthak yauna nomagi tangai phadana sijinadraba yadraba polam sing phangdabigi mayukta NH 202 Imphal urkhul lambida matam kaktaba counter economic blockade ki khungjang sangsilakibadu matam khragi oine komthokli haina koki CSO working committee na thadorakpa chirolaman haidi Chirol asina makhatana hairibana issue asigi matangna hauji urkhul amasum kangpokpi district ki kokizok civil society organization ki lusingba singa negotiation satharibasi yenglaga khongjang asi suspend tawkibani haukiba July kunga marida kangpokpi da pangthokiba apunbagi oiba mifam amada saruk yakhiba organization khudimangna hauji mayonariba economic crisis asigi manungda democratic oiba resolution ama launaba honamina ba haina mot amatu ena warep lawminaki Makhatana mari lenaba government ki authority singa issue asigi matana waroisin puraknaba wari sanaba matamno silepa lekri karigumba wari sanaba sita waroisin purakpa ngamdrabadi makhatana khongjang sangsinba natana atopa lambi amata leiti haiki Manipur ki border fencing yauna aikhoi gi pari puri ki oiba lam Myanmar da transfer tawnaba hotnariba sida UN ami yengsangbiu UNC Central Government nakal namatigi oina Manipur ki Indigenous people singi pari puri singi oina lailaklaba lam Myanmar ga transfer tawnaba honaba cross border violence amasum extrajudicial execution kasa thariba sti United Nations Permanent Forum on Indigenous Issue UNPMII na khut thingsinanaba UNC ki makedigi memorandum pisinduna taksingkhri
UNC की माइकेदगी UNPMII द पिसन किबा मेमोरेंडम मदुदा हारिबदि इंडिया की माइकेदगी लमदम असिगी इंडिजिनस पीपल्स की परिपुरी की ओइबा लम म्यांमार खुशिनना बथौरांग तौरिबिस खुदक लेफनना बखोनाबियो मारू ओइना इंडिया की माइकेदगी संडेल डिस्ट्रिक्ट की लम की सरुक खरा म्यांमार की काबोबिली सेक्टर की लमखै की सरुक खरागा ओनना बखोनरिबा थौरांग असि लेफनबा यावना सोरो खुनौदा डिमार्केशन अमुहन सथनब थौरांग तौरिबसि थिंगनब होनाबियो इंडिया लेंगा की माइकेदगी सोरो खुनौ मॉलसम मोरेद लैरिबा वाथो ओइरिबा बॉर्डर फिलर सिंग असि यावना ट्राइबल कॉन्स्टिट्यूशन सिंग असि फावरगा बॉर्डर फेंसिंग खानाब डॉलर बिलियन 4.22 सैंक्शन तौख्रे हाइरिबसिदा यूएनसी की माइकेदगी यामन कन यानिंगदब फोंतोखली सैएसी की मे 18 म्यांमार गा थंगनरिबा जेट सोरो नामली वांगली अमसुम ताका हाइरिबा नागा खुलसिंग असिदा KNAB ना ngamkai lana sangsilaraga apaba makal gi numai sing sizinaduna akan mamongda etek satakiba asigi matangda Minnesota protocol gi matangda UNC gi team sing deploy tawduna investigation sathabiyo Government of India gi maikede gi English sing ani taraga manga gi August 3 da inakhiba Indo-Naga framework agreement tu ikai khunabiyo state asida hujik thokliba hostage crisis amasum miyam ne tadaba phibam ama lairibasi kokhonana ba khonabiyu habu yauna naga taraga nipan phajin khriba matung naga taruna KNP da khushina khraba matung tamthin hatki ba thawdo dugi matana mari lenaba document kya su UNC gi makedi gi UNC pisin ki ba memorandum aduda yauri hedi JD lambi da satliba truck sing annual tax pina ba ZVF na khankhri Tamenglong amasung none district lairiba truck owners sing satliba sai English sing ani kunga manga kunga taruki oina numit tarani gi manungda gari amada lupa lising tara ki tax pigadabani haina jirangno United Front ki finance in charge na truck association sing asigi chairman amasum secretary da thas ki kunga homdoida aiba sirol pidno khankhri karigumba hariba wapam asi ngangna satravadi lup asigi maikaidigi mathau taba thabak sing pekhatlagani hari Border Security Review Taukre Operation Kanchinanaba Country Director General of Police DGP Mukesh Singhana Tengnopal District Local Security Preparation Review Taukibaga Loinan District Asida Deploy Tauriba Security Forces Singda International Elements in Matakta Operation Singkan Kanavamadi Indo-Myanmar Border Paring the Security ki Coordination Ningtina Thamnava Direction Sing Pikri DGP Mukesh Singha IDP na Tengnopal District Police Officer Additional Director General of Police Law and Order ga loinana District asigi Superintendent Police Officials sing loinana District asida paikhatliba policy sing arrangement sing assessed tawkhibada loinana Border District asigi overall security scenario sing review tawkhiyari DGP na district asigi police officials singa interaction tawnaba matamda district asida police amade security forces singna international elements singi mathakta akanma operation sathaba criminal case sing thuna investigation tawba anti drug drive sing kansinba ain kaina paribu suklai sing fogatpa amadi district asida Santi amasum tangdu laitaba lehananaba security forces singi marakta ningthina coordination laina makal makha kya gi operation sing sathagadabani haina direction piki hari tungda DGP amasum district asigi makok thomba police officials singa loinana border townama oiriba more da laktuna town asida khundariba Tamil Kuki Nepali amasum Meitei Pangal community singa madi civil society organization singi representatives singa unaduna more town asigi hausu oiriba phibam singa madi border townama oina maruoiba mafam asida santi oina leinaba thabak thoram singi matangda khanaki hairi tungda DGP na more da kunthra ga taruk amasum ahum suba Assam Rifles commandant Assam Rifles ki officials sing amadi Manipur Police Commando ki makok thongbo officials sing unaduna more border town asida operational preparedness border management amasu inter-agency coordination ki matangna khananai na khiyari DGP gi more khongsida sigi manungsana more da lairiba gate number 1 amasung gate number 2 da paikhatliba security arrangements sing inspection tawbaga loinana more international border crossing asigi security deployment amasum surveillance measures sing review tawkiyari DGP gi khongsida sigi halakpada Meitei singna khundari ba kwaktha khulda sangnuna khul asigi Meitei khunja sing mafam aduda deploy tawriba district police central armed police forces amasum Assam Rifles ki personnel sing unaduna mafam adugi security phibam sing review tawkiyari DGP ki Tengnopal Kongsidasi Manipur Police amasum atai security agency singa loinana border security mapangal kangkat hanba forces singi marakta afaba mari thamduna district asida tungkoiba santi public safety purna ba lokhat liba khongthang gi manungsan bani hari
Surrender toukhraba Jiyanchui Gang da suggestion of operation ki ground rule ngana sanaba JDF na khankri. Suggestion of operation COO kuyek na duna surrender toukhraba Jiyanchui Gang na ground rule ngana sakadabani haina Jirangrong United Front JDF ki Ministry of Information and Publicity na thadurakpa sirol amana hairi. Sirol asina makhata na hai Jiyanchui Gang na India government ka yana Kuyek Pinaduna Matam Kiagi Mamang ki Tanduna Lakpa, Jirangrong statehood ki demand mantik nari have wapam punamana kangarabani. Rani Gaidiluna, Jirangongi statehood fangriba power kongjang leptana sangsiki gani haina, Lauramba Kulaudu, Jiyanchui Gang na mantik na duna fruit asigi miyoising asawanam tama toramli. Zoo the labor sashing na Myanmar to Tolaga ifong fong na satpa horakli haina paladuna, Sirol asin hai. Komza English nga niga kungani tuwagi December kunga tereta mapung fadriba yana si ema kuyak pinakraba matungda. Jiyanchui Gang na Jirangrong homeland tan biki hawasi lusing na biki right litri. Gang asigi miyoy kya na kulay paydaga Myanmarakta ifong fong na satun masagi lanay sil tana bonari. Masagi furupta nam thak tawba kangbo sida India government na thagi stipend pibaga loinana sana bachinja amasum tangai fadana sangdaba yadraba potlam sing piduna mateng pangsali. Jirangrong Puina, Matangaki Mamang ki Mangjarak Manglan Mang Pauna Handanava, Central Amasum State Security Forces na, Jiyanchui Gang Bukulai when seasonary. Kapum the Handak Pangtoki Mif Mamada, Gang Asina cookies isil inaun and Fungtokibado, Puari Lamai Hangdokun Yang with the refugee cookiesinga, Indigenous Nagasing a Karak Hanalan, Sona Kivagi Haiba, Mayakshin a Kamangwanaki. Koki militants na numay kablak pat Laikhidraba Nilakamal ki mitam hangdokre kumza English nga niga kunga homdo gi jun kunga mapan Imphal West ki senjam sirana koki theorist na numay kablak pat pandu na Laikhidraba miyam na nongpok yoidel haina mingthwan pi khraba Martian Navy Waikom Nilakamal allies boisa gi mitam hangdokre kongpal khaidam laikai da leiba Laikhidraba ki yumla pangthok ko maikum hangdok gi thoramaduda shangma AC ki MLA Haikam Dingo, CSO Singi Lusing Basing, Tuan Mafam the Lako Maira Pai Bising Lamdamatuki Miam Nasaru Yaduna, Pangtoki Batora Madura, Laikidravigi Mitam the Laisukatun Ikaikum the Butkibagaloina, Kolaukas Laki, Laikidravigi Apoki Waikum Ongbi, Tondonai, Maki Masama di Hagolak Libanahakiama, Imalevaki Damak Toy Takri, Amasum Kayamasu, Tanabi Damak Song Tokton, Laikidrava Masasing Ashina, Palamba. Thaba adudi palibelenga shina thaba wena onthokpigi muhutta tashinaduna laidi haina nungaitaba phongdokhi Pakistan gi suicide attack ta taraga manga siri nungsup thangba Pakistan gi security checkpoint amasum Islamist militant singna pokhai hananaba masak thana yaw gari ama thaujil alaga satharaki suicide attack ta lanmi taraga ni thoi yawna miyoi taraga manga siri haina military na phongdokhi security gi makai gi khut handuna numai kapa da militant taraga ni thoi su sikhi Afghanistan gu lona bangam khai manak ta leiba Teng district ki joint military police post amada thawdo si thoki bane Thakra ki mamang ni hauna awanong pok thangba Pakistan militants irang ang kalaki security checkpoint da attack sa tharaki bagi matang da Tehrik i Taliban Pakistan TTP na claim torakri Sakhang da basing na nungmaybong pungmakong area da hui kya hu pizaraga paktak na hatuk lamdi Yamna nungay taba thawdo amu oina ngarang sakhang da basing Imphal East district ki nungmaybong pungmakong area hui kya hu pizaraga paktak na hatuk lamni hari Huising paktak na siduna leramba du ngarang laikai gi miyam na numidang wairam pung taro ka makhairam taba du waida thengnarakibani laikai gi miyam na phungdorapagi matung ina kanagumba khrana atamna na sana ba posaksingda hu du yansilaga nungmaibung pung makong gi tuan maphamsingda tamlamani asiguma kahen ma thong asi sathabada sienaba kudimak faganaba honabada hui nungsijaba singa madi mari lenaba kudimak na mateng pangbi waina su appeal tarakli Tentang na sumna miyam na thamjagi ama suma khatabana ubab dit miyam punang aminasi